Online Manipur YouTube channel swing birbu mayam pumnang po makahna taram nuk chari han badiyam na maru iba pawam update hamzage Manipur gilal hulup amagi miyoi kunhumdo Indian Army na fakhre Myanmar gilal hulup am oiriba junta gi mayuk ta leiba chinku ki lal hubagi masing yam laba kadar singa ngarang Myanmar border ga nakna leiba Khangpat area da akan momong da nakal ani makta nong may kap na kre nong may kap na badu da Myanmar Army na sinku ki lal huba kadar kun nong may na kap na hat kre loy na yam labu kusu kulay kaya masu Myanmar Army na fagat kre hairi pause asin at hazba yabang pam dagi pang bapaw gi matung ina di sinku ki lal huba kangbu ga Myanmar Army ga kutok na badu da Myanmar gilal hulub group amasu soibadagi nong may kap na from the sangsin lubadagi Myanmar Army ga kutok na ki nong may kap na badu da Manipur gilal hulub amagi kadar singi may kay digi asok apan amata yaw kiti hairi nong may kap na badu da maram oiraga Manipur gilal hulub ama oiriba pripak lan mi tramri amadi atopa Manipur gilal hulub amagi lan mi mapan pun na kun humdoy rom adu Indo Myanmar border pillar 61 amadi 62 rom da sensin ki madu da mafam adu da hanadagi hauna patrolling satuna laiba Indian Army sing na Manipur gi lal hulup anigi kadar kun humdoi adu faraga pukre haina pawgi source asina hairi amarom da ngarang Myanmar gi military junta gi lan missing amadi sin kuki lal huba singa khut thok na badu da maram oiduna nupi angang yaw na Myanmar masa yang khai gani to Indo Myanmar border filler 72 lansin laktuna Sanden district ki kun mathoi suba AR da sang jafam lokhi masigi matung da Myanmar masa sing adu palen da kun taruk suba sector Assam Rifles ta amuk puraktuna thamki madudagi amuk puraktuna more gi kondong lairem bi manakta laiba manga suba AR gi kem da amuk purakhi hairi Myanmar gi yang khai ni thoi asi ngarang athing bada more de leiriba integrated check post puraktuna Myanmar gi authority sing da pau pira matung da official oina khusin nakre hairi duga mathangi update asna Assam Rifles ki maitai commanding officer gi matenga loina na India gi ngamkhai lana sangsilagle kuki inpi thasi gi nipan da Myanmar da gi maitai lal hoba kaya solen khulda leiba hanba Assam Rifles ki maitai commanding officer gi matenga loina na India gi ngamkhai lana sangsilagle haiba gi pau phangle haina kuki inpi sandel na thadurok pa serol amana phongdurakli serol aduna hai Assam Rifles ki CEO aduna lal hoba sing adu Imphal tamna pukina ba tharang torambani hiramasi gi matang da pau hek phangbaga New Assam Rifles outpost da mafam adu gi nupi kaya na thumjin kre adum oinamang Assam Rifles ki officer aduna mahaki power adu bulana season aduna mahak na silliba asida miyam adu busu namduna yahon na bahot na re hairi hauki September ani da solen khulda maitai officer posting tharak pagi mayok ta miyam na khungin singsin kiba laikhrabani masigi thakta kuki inpi Manipur na Assam Rifles ki DG da iba serol ama thaduna kanghan kiba su laikhrabani madugi paukum oina August 9 da Assam Rifles ki personal singi marak talam hen tu hen ba yorok labadi action lokut kani haina thajaba Pirakibani Assam Rifles ki CEO asina sathariba thawong asidi kuki inpi sandel na akan mamong da condemn tawi mari leina po authority na maitai AR gi CEO asi mafam asida gi lawthokhi gadabani haina su serol asina makata na demand tawrakli aduga mathangi update asna India laingak na haidok taba pandam am phangna ba hotna ribra haiba sei koi punna khangmin na ba matam oire RK Sanayama Hauzik Manipur thokliba lan asi maitai muthan na ba hotna rakpani wakhalon khena ba lupsing punsin trob sungshin na bagi tangai fadaba lei haina RK Sanayama lamyan ba NK Sana jawbagi kunipan suba lei khidabagi kumon thorom ga mari leina pangthokhiba thorom da pawmi sing da phongdokre lamyan ba NK Sana jawba memorial trust ki mireng makha da lamyan ba NK Sana jawba ningsing Thaurang lup na sinduna singjamai wang mata ba khetri lekai da lei khidrabagi yum da pangthokibagi thorom adu da retired ISRK Nimai Manipuri Human Rights ki member oiramba yambem laba macha leima amadi amkil gi advisor KS Anandina Singbana saruk yaki thorom adu da saruk yaba singna hojik sa thariba kuki singna maitai de landarak pada thengna ba hona ba thawaina ponthapi kraba maitai athoba sing de ikai khumna bodki loina laiki draba NK Sana jawbagi khubam da laikatuna ikai khumna bodki thorom ga mari leina RK Sana yemana makata raduna hai hojik thengnariba lan asi maitai sing si changbagi lani maitai singi sanabi oina leiraba ani thokpi asinadi lan asi thengnabada luna thokani Manipuri lengaksu leibagum su tawba PR thambagum miyam gi lengak amagi mahau piba ngamdraba lengak oibana yawoloi CSO maira paibini singba pumna maksung sinna batangai fade India lengak na haidok taba pandam ama phangna na hona riba haibasi ekoi punna khangmin na matam oire hairi RK Sanai mana lamyan ba NK Sana jawbagi matang na makata na haikibada NK Sana jawbu lamyan ba haina kaunabagi maram yamna yami yawoloi amagi lusingba ama oina matam sangna thabuk tawbagi mathakta pawmi oina asumbagi damakta siba ki daba amadi aranba puthokpada ki dana thabuk tawrami mahakumba mating leiba pawmi hojiki matamda leiba mathau tai haiki